Health Minister na office kaduna laina laichet asi thenganaba hotna pham thoi Joy Kishan Thangwaiban Kendra gi MLA Joy Kishan Hatkhiba COVID-19 laina laichet marak sida Health Minister na office kaduna laichet asi thengna pham thoi Laina asina maram oiraga miyamna nongmagi mipaiba hengalakli jiriba myawna mahaki kendrada oirakli ba phibam asi laina loba yaroi wafam asi mahaki thangwai banda laiba yumda paumi singa unabada MLA na phongdokhibani MLA na makha taraduna front line da workers singna tumba chawa khangdana lamthengnari ngaida Health Minister na office kadana laiba haibasi ngaktaba ngamde mamangda ngangkhiba sing pumna maktok thoklaga laibaki interest thabak tawbiyo rajniti gi ningdol pomba sing thadokpiyo asuk waraba matam asida masagi phamgidama compromise Touduna laiba haibasi thogdang leitabagi thawongni athubada office kaduna laichet asi thengnana bahona pham thoi mahaki mathakta explanation topham thoi rajniti gi ningdol pomduna leiraga laiba kangada nate haikhe Gangstar Vikas Dube Kaptuna Hatkhre Nexalite kunga manga surrender tawkhre Ambush Touduna police nipan hatpa Vikas Dube Gangstar ngarang uzendagi farga police vehicle da haptuna Kanpur da purakpagi thogdokta mahakna police tagi khulai laklaga chena bahonabada police na koisinduna thamlaga Hatkhre haina agency gi pauna haire mahak ngarang Madhya Pradesh ki Ujjain gi laisang amada lai khoiramlingaida mahak mafam adugi guard na masak khanglakpadagi police ta pau pibadagi police na fakibani mahak phanaba numit tare ni hena thiduna lakraba matung ngarang farga Uttar Pradesh ki Kanpur da purakpada nanthoktu chena bahonabadagi police na Gangstar asi Kaptuna Hatkhiba khut thokna bagi thogdok adu Kanpur gi Sajendi border da thokhibani haire thogdok adu da personal mari sokhi haire amana Chhattisgarh gi Dandiwara da Nexalite kungamanga khulai thadoktuna sarkar da sangjakhiba sing adu gi manung da wanted lauthoktuna phagadabagi tanariba reward puba ahum yawi haire